Jennings के लाग लेवल सेंफम बुलाना सीजन नरंबा स्टाफ सिंगी तोलप तगी उपने सीजन की वजह सिंग कटना रिकवर टोबुरी थबक चथरी Kurumjari Istv Manipuri pau miyeng tabiru sing bataram noksari hauji pau sandong pizari Manipur gi amata ngairaba medical college Jennings na lingkhat ki bedagi Englishngani taramanga fawada punna lupa crore mari lak yang khairom income lak le hari Amurumda Englishngani taramanga gi jahi tangkhai adwai dagi Englishngani tara taruk fawada hada leramba income dagi lupa crore anirom hengkat handuna punna lupa crore taret lak kun gi mathakta income lahanwangam le hari Istv News na phangba pau gi matugina Jennings ta income lakpagi khwaidagi maroiba mafam asi OPD gi ticket counter ni hairi Paus na makha taraduna Jennings lingkhat ki badagi Englishngani taramanga fawda lupa crore mari lak nifu khara hena income laklamba adu Englishngani taratarukta lupa crore ani hengatna income lahanba ngamliba si Jennings ki authority na section na yangsan badagi ni hairi hana laklambe income adu miyoi kharana lana seasonaram badagi chapchana lakpham thokpa income adu lakpangam dabani Jennings ta lakliba tongan ba income singasi miyoi kharana masagi sanpham gumna seasonaduna leiramde Makoy sing adu masakhang pupaga doinana makoyna lana season kiba sanpham sing hangat hanana ba masa gi tolop tagi sanpham sing kapagi thabak su chari masina sarkar gi chorba sanpham kya kanbangam le haina pawsina makhatari ngasi kairang union club ki ground da kairang muslim kairang maitai ahalop dining mamlaikai amadi laifam khunogi mifam ama pangchokre Road Construction Committee Combined Kairang Muslim Amadi Kairang Maitina Sinuna Pangthokiba Thoram Aduda Committee ki President Abdul Khalib Yauna Lamdam Adongi Pradhan Kayana Sarugyaki Mifam Aduna Kairang Litan Makhongdagi Kairang Lamkhai Fawagi Lambi Pakthok Zoktoknaba Kananainaki Lambi asi Pakthok Zoktokpadan Natana Nagetele Riba Miyamna Ngapigani Lambi asi Pakthok Zoktokpada Nagetele Riba Miyamna Mateng Pangbiyu Haina Committee gi General Secretary Nandababuna Phungdoragli of Combined Kairang Muslim amadi Kairang Maitai anigi ngasi meeting asida aikoina maruina lawjagadaba wafam singdi aikoi Kairang Muslim amadi Kairang Maitai anigi yamna maruiba lifeline oriba lambi se aduki matik pikpa loinana haujik matamgi oiba heavy vehicle mayam asina Aikogi lambi sida chatpa matamda thaina pham phawba leitaba loinana accident chang yamna wangkhalakpa asina maram warkanda leiba leikai khulon mairon naba laifong khunau lariengwam leikai ahalup Kairang Muslim Kairang Maitai apunba khunja singasina lorukpa phirekui matungna ikoina lambi si pakthoknabagi lambi si semba houjage hana ikoina ngasi dagi honajabani maramuduna lambi sigi nak yeta lebiriba lamma pusingasu mase koi compensation gi wafam thoidona lejede gamena ikoi gi lambi si semba matamda atuki matik matam changba loina na lambi si chattaba yadaba maramna oirkanda khunja singsina araiba machine araiba paisa donation natingba tawraga aikoi masi lambi si semjabani maramaduna lam owner singna aikoi ne semjarakpa matamda apanba pibiganu haiduna committee Hat padate na upay leitrabadi mapunsi supa jail thambanatana upay lehalodabani haina Kanglai Pathway for Traditional Heritage na phongdoragli Sanjit amati Rabinami hat ki matangda CBI na thijilaba matungda Police Commando mapan maral leire haina trial satharingai charakta Head Constable Herozit na phongdorakibo phung matangda maral leiba miyosing kankhatuna thamidabadi hairi hauji pawgi marathana atema brem tang lawjari Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lawthokpa yai hakjang gi ahenba fat pamdaba body gi hair lawthokpa yai ngasimak unabiu Dr Madhubala Laser Beauty Clinic MZ Avenue Imphal Ministry of Reconciliation Church na paujenjari lagniba February gi tarik 9 dagi tarik 18 fawba mayam punna ishoda anabasing phanabagi damakta haijaminagadori nubit asida lamdam masomda leiba ichinau singna naba phaba phangnabagi damakta ishoge haijaba asida yawbiu mafam board matam numidang wairong gi pung 5
Build your success BYS Palace Compound Machalema School. Admission is going on. Palace Compound leba BYS na haukiba sahi mari asida thangna thangna puthokiba position holder masing 2012 position holder taret, 2013 taranithoi, 2014 kunmathoi, 2015 first position holder puthokpagalona atopa position holder nipan. Iranda masigi ahan boyno puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana henaba makhal khudingi apamba machu sing fangbigani adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre live staff shira physician biu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba live staff capsule shu phangbigani live staff syrup amadi live staff capsule naraga laing babudi najingai da successful hobana hena fai break matungda taramna moksari boromba chalaiba modern college da international is of lions club international district 322 dg annual region conference pangthokre thoramadu da district governor lions Dr. SK Dharna chief guest oina sawyaki thoram asga mari lenena modern college dagi conference parade ama oina safe arts secure your future safe environment no child trafficking hamnesingba wahikya play card paiduna khongsat ama chatki conference asi matangda lioness M Swarupinina lions club asi awana tarabasingda matamatangi mateng pangduna lagli haiki akoi amung punna unaba conference ma pangtokpa ado hanadi khoi conference region jama khaktang oiramani hoje ani oire aduna masigi region ani sina manipur da khoi manipur ge lions sing sina kari tobage lairba awaba anaba khudong thiba tarba khudamoina hairba haukiba manipur da thokiba akoi gi flood sathiba de Bishnupur district ta Thawal district ta thokiba masung handak da inau na tarik 3 January da thokiba earthquake ta awaba tarba akoi gi Tamenglong amasung awang Senapati rom da leba mafam singda aikoina lions mayam sina manipur sigi lions mayam sina punna akoi gi chief minister relief fund su akoi paisa 3 lakhs khoi pijai aduna taba aikoina relief material waina posai cheng cha hawai chengwai mayam abu se aikoina yen ba chatli aduga anything akoi gi awaba tarba akoi gi community da aikoina lions singna mating pijaba haibase akoi lions ki maroi ba thodong akoi gi ithongni masine rims asi maming tangai slagli haina people's action for national democratic movement pandama thabro pa chiramana khanglagli hiram khuding makta awarapa asoyangamna pik thalle haina maral siragli hospital yangsin gadaba medical superintendent a block panaduna leire director asi medical superintendent na oirabra hanglagli director toina sinba loinana nongna pairakba khudimakna magi aningba pamba tawduna leire haina maral siragli amaromda rimspu aims natraga jin university ma ohenaba thabok paikakani haina ngarang union health minister JP Padana fogdolambag loinana rimski award pa sanfam khudimak pigani haiba wafam fogdolamba leikrabani MLA oigani khaliba mioi sing prajana para tambiba matam oire haina BJP Manipur Pradesh ki vice president oibata natana hana MLA oiramba thangjam nandakishona ngasi maki kongpal sanam lekai da leiba mayumda pangtokba worker convention da khungdokre thoram maduda thambal khong gram panchayat ki pradhan K Olen SSB gi assistant commandant oiramba thangjam tomba hanagi headmaster Muhammad Kairujin yauna mioi kyana sawyaki thangjam nandakeshona makhatana phongdokibada paisa khara pairaga vote letuna MLA oigani khaliba mioi singasi karamba mioi no haibadu miyamna munna thidoktuna paratam bishi haiki akoi ni khetigau bu sabjana nusibo regati howdik loibo khetigau to seba to khetigau se mo saro na khetigau kendra gi aigi mamangda palaba MLA sin aigi tungda palaiba MLA masi akoi kendra nusiba amata yawge habase bayam gi thamoi da se da thajabi maramdi makoina chakok thorang amata paikalamde amasung aina torong chakok thorang sibauda completion tongno na ba mo pressure people am ta leite
जेनिम्स की लाली सेनफम मुलाना सिजनरबा स्टाफ सिंह तोलपतगी मखोइना सिजनखिबा सेनफम सिंह कक्तुना रिकवर तौबुगी थबक चथरी हजिगे ISTV की पाउमिंग ताबिरबसिंग मुखना